ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯗꯣ ꯑꯩ ꯉꯁꯤ ꯑꯩꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯑꯅꯤꯁꯨꯕ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯇꯧꯔꯤ. ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯀꯣ ꯑꯂꯨ ꯕꯖꯥ, ꯑꯗꯩꯗꯤ ꯉꯧꯊꯣꯡ, ꯏꯔꯣꯝꯕ, ꯑꯗꯩꯗꯤ ꯕꯣꯔꯥ, ꯑꯗꯩꯗꯤ ꯑꯇꯥꯎꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯥꯎꯗꯦꯕ. ꯀꯩꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯤꯔꯥꯃꯤꯁꯅꯤꯅ ꯉꯥ ꯆꯥꯕ ꯌꯥꯗꯦ, ꯌꯨꯝ ꯃꯥꯡꯉꯦ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯍꯟ ꯑꯃ ꯂꯩꯇꯕꯒꯤ. ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯤꯔꯥꯃꯤꯁꯅꯤ. ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯖꯒꯗꯧꯔꯤꯕꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯄꯅꯤꯔꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ. ꯄꯅꯤꯔꯁꯦ ꯑꯌꯥꯝꯕ ꯃꯤ ꯄꯥꯝꯅꯗꯕꯁꯨ ꯑꯩ ꯄꯅꯤꯔ ꯂꯩꯔꯦ. ꯑꯗꯨꯗ ꯁꯤꯗ ꯂꯩꯔꯦ ꯁ꯭ꯂꯥꯠ ꯑꯃ ꯂꯩꯔꯦꯀꯣ. ꯑꯗꯨꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯅꯥꯒ ꯃꯪꯒꯜ ꯑꯐꯨꯠꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯒ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯤ. ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯨꯂꯥ ꯁꯥꯛꯇꯨꯅꯦꯕꯀꯣ. ꯍꯪꯒꯥꯝ ꯅꯠꯇꯦ, ꯃꯨꯂꯥ ꯁꯥꯛꯇꯨꯅꯤ ꯁꯨꯝ ꯐꯨꯠꯂꯒ ꯏꯁꯤꯡ ꯑꯆꯝꯕ ꯊꯨꯝ ꯍꯥꯞꯄꯒ ꯐꯨꯠꯂꯒ ꯑꯁꯤ ꯑꯣꯏꯅ ꯆꯥꯕꯀꯣ. ꯑꯗꯨꯒ ꯁꯤꯗꯅ ꯏꯁꯀ꯭ꯋꯥꯁꯁꯦ ꯗꯁꯀꯨꯁ ꯑꯗꯨꯅꯦꯕꯀꯣ. ꯏꯁꯀ꯭ꯋꯥꯁ ꯉꯥꯟꯕ, ꯁꯤꯗꯅ ꯊꯕꯤ ꯇꯪꯈꯥꯏ ꯑꯃ ꯂꯩꯔꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯔꯒꯦ. ꯍꯔꯤꯕꯣꯞꯀꯁꯦ ꯎꯕꯗ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥ ꯀꯥ ꯍꯦꯟꯅ ꯉꯥꯡꯉꯔꯣꯏꯒꯦ. ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯅ ꯂꯐꯨ ꯏꯔꯣꯝꯕ ꯆꯥꯕꯤꯔꯛꯑꯣ ꯀꯩꯀꯩꯅꯣ ꯃꯊꯦꯜ ꯍꯥꯏꯔꯛꯄꯅꯤ. ꯑꯗꯣ ꯌꯨꯝ ꯁꯦꯡꯉꯀꯥꯟꯗ ꯉꯥ ꯆꯥꯛ ꯆꯥꯕ ꯌꯥꯔꯀꯥꯟꯗ ꯆꯥꯖꯔꯛꯀꯦ. ꯏꯔꯣꯝꯕ ꯀꯩꯀꯥꯡ ꯈꯨꯍꯥꯎ ꯑꯃ, ꯃꯅꯥ ꯑꯐꯨꯠꯄꯁꯦ ꯃꯌꯥꯝ ꯑꯝꯇ ꯆꯥꯕꯤꯔꯦ ꯌꯦꯡꯉꯨ. ꯑꯩꯈꯣꯏꯒꯤ ꯃꯨꯂꯥ ꯁꯥꯛ ꯀꯩꯅꯣꯗꯨꯅꯦ, ꯃꯅꯥ ꯆꯥꯕꯤꯗꯨꯅꯦꯕꯀꯣ. ꯑꯗꯣ ꯀꯩꯝꯇ ꯏꯁꯤꯡ ꯑꯆꯝꯕꯗ ꯁꯨꯝ ꯐꯨꯠꯇꯣꯏꯅꯤ ꯊꯨꯝ ꯍꯥꯞꯄꯒ, ꯀꯩꯝ ꯍꯥꯞꯄꯣꯏ. ꯑꯗꯨꯒ ꯂꯧꯈꯠꯂꯒ ꯆꯥꯕ ꯁꯥꯊꯤꯅ ꯍꯥꯎꯋꯤ. ꯄꯅꯤꯔ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯔꯝꯃꯦ.
ꯄꯅꯤꯔꯁꯦ ꯑꯅꯛꯅꯕꯗꯤ ꯑꯩꯈꯣꯏ ꯈꯣꯡꯆꯠꯇꯨꯒ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯥꯔꯦ ꯏꯁꯥꯅ ꯄꯥꯝꯕꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯂꯣꯏꯗꯣꯔꯦ ꯑꯗꯨꯗꯤ ꯍꯛꯆꯥꯡꯗꯁꯨ ꯀꯥꯟꯅꯕ पनीर पनीरसे ꯑꯩꯈꯣꯏꯒꯤ ꯃꯪꯒꯜ ꯑꯁꯪꯕꯒ ꯊꯣꯡꯕꯅꯦꯕ ꯑꯗꯨꯗ ꯃꯪꯒꯜꯅꯤꯅ ꯃꯍꯤꯁꯨ ꯂꯣꯏ ꯐꯛꯈꯔꯦ ꯑꯗꯨ ꯈꯔꯒꯁꯨ ꯁꯥꯊꯤꯅ ꯍꯥꯎꯔꯦ मैम चार थे ताही ताही दबा मखोन याम लाई को दशा कुछ अंगान बा कुछ इधर स्क्वाश है मैम चावल और हमें लोग चला गया इसी के अंदर लेम रहा है ना नो है तो मुरो अटेक बनी हुए ले मैं मुरो अटेक बनी चिपंगम में को मचानी है बदुगा पुक से मुरो चावल और साइ मैम तो दे मतंगी वीडियो तो उन्हें रस्से नस्के उन्हें दे बाय बाय